ꯀꯪꯂꯩꯄꯥꯛ 360 ꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯒꯤ 5ꯁꯨꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯄꯨꯁꯤꯡꯅ ꯂꯤꯕꯤꯔꯝꯕꯅꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯆꯥꯎꯔꯥꯛꯅ 1950 ꯑꯗꯨꯋꯥꯏꯗ ꯖꯄꯥꯟ ꯂꯥꯟ ꯂꯣꯏꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯄꯨ ꯃꯆꯥꯗꯣ ꯁꯛꯇꯤꯃꯥꯟ ꯊꯧꯔꯝꯃꯤ꯫ ꯄꯨꯄꯨꯅ ꯆꯤꯡꯗꯒꯤ ꯎ ꯂꯧꯊꯣꯛꯎꯕ ꯑꯃꯗꯤ ꯎ ꯌꯥꯟꯗꯨꯅ ꯆꯤꯡꯂꯛꯄ ꯆꯤꯡꯗ ꯑꯗꯨꯝ ꯁꯛꯇꯤꯃꯥꯟ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯥꯅ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ 2-3 ꯄꯨꯗꯨꯅ ꯆꯤꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ 3 ꯑꯗꯣ ꯒꯥꯔꯤ ꯁꯛꯇꯤꯃꯥꯟ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯅꯣꯅꯦ ꯔꯣꯝꯗ ꯎ ꯆꯤꯡꯕ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯅꯕ ꯃꯈꯣꯏ 4 ꯆꯠꯂꯝꯃꯤ꯫ ꯃꯃꯥꯟꯅꯕ 3 ꯑꯗꯨꯒ ꯄꯨꯄꯨꯒ ꯊꯥꯔꯒ ꯃꯈꯣꯏ 4ꯅꯤ꯫ ꯄꯨꯄꯨꯒꯤ ꯃꯃꯤꯡ ꯃꯪꯂꯦꯝ ꯑꯗꯨꯒ 3 ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯣꯃꯣꯟ, ꯒꯝꯚꯤ, ꯏꯕꯣꯍꯜꯒ ꯂꯣꯏꯅꯅ ꯃꯈꯣꯏ 4 ꯅꯣꯅꯦ ꯔꯣꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤ ꯐꯠꯇꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯕꯗ ꯈꯨꯟ ꯑꯗꯨꯗ ꯌꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯈꯨꯟ ꯑꯗꯨꯒꯤ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯂꯦꯛꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯈꯥ ꯁꯦꯡꯂꯤ ꯑꯗꯨꯒ ꯆꯥ ꯊꯛꯂꯝꯃꯤ ꯃꯌꯥꯝ ꯀꯣꯏꯁꯤꯜꯂꯒ ꯐꯝꯗꯨꯅ꯫ ꯈꯨꯟ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯈꯨꯂꯥꯛꯄꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯇꯝꯀꯤ ꯃꯔꯨ, ꯌꯦꯡꯉꯨ ꯑꯔꯥꯞꯄꯗ ꯎꯔꯤꯕ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯌꯨꯝ ꯑꯁꯦ ꯅꯈꯣꯏ 4ꯅ ꯁꯦꯝꯄꯤꯌꯨꯀꯣ꯫ ꯑꯁꯦ ꯌꯦꯡꯕꯗꯗꯤ ꯅꯛꯄ ꯃꯥꯟꯕ ꯑꯗꯣ ꯆꯠꯂꯒꯗꯤ ꯌꯥꯝꯅ ꯂꯥꯞꯄ ꯆꯤꯡꯃꯥꯏ ꯑꯃ ꯆꯠꯄꯅꯤꯀꯣ ꯇꯝꯀꯤ ꯃꯔꯨ, ꯑꯗꯣ ꯅꯈꯣꯏ ꯉꯟꯅ ꯆꯠꯂꯣ ꯋꯥꯅꯤꯀꯣ." "ꯍꯣꯏ ꯃꯇꯥꯎ, ꯂꯥꯞꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ." "ꯀꯔꯤꯔꯥ, ꯁꯥ ꯀꯩ ꯂꯩꯕꯅꯦ, ꯑꯗꯨꯅꯅꯦ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯑꯁꯦ ꯃꯩꯅꯝꯁꯤꯡ ꯑꯁꯦ ꯄꯨꯋꯣ, ꯅꯈꯣꯏ ꯃꯌꯥꯝ ꯃꯩ ꯊꯥꯅꯕ ꯉꯥꯟꯅ ꯂꯩꯅꯕ ꯀꯣ." "ꯌꯥꯔꯅꯤꯗ ꯃꯩꯅꯝ ꯄꯨꯗ꯭ꯔꯕꯁꯨ." "ꯀꯔꯤꯔꯥ, ꯅꯨꯡꯉꯥꯏꯇꯦꯗ, ꯄꯨꯈꯣ ꯇꯝꯀꯤ ꯃꯔꯨꯞ." "ꯍꯣꯏ ꯃꯔꯨꯞ, ꯄꯨꯔꯒꯦ꯫ ꯃꯣꯃꯣꯟ, ꯅꯪꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯩꯅꯝ ꯃꯌꯥꯝꯁꯦ ꯄꯥꯏꯔꯛꯑꯣ꯫ ꯏꯕꯣꯍꯜ, ꯅꯪꯅ ꯆꯦꯡ ꯆꯥꯛ ꯍꯋꯥꯏ ꯆꯦꯡꯋꯥꯏꯁꯦ ꯄꯥꯏꯔꯒꯅꯦ ꯂꯥꯛꯑꯣ, ꯆꯠꯂꯁꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯔꯛꯂꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯁꯦ ꯌꯥꯟꯁꯤꯜꯂꯒꯦ꯫ ꯑꯩꯈꯣꯏ 4ꯅꯅꯦ ꯑꯉꯝꯕ ꯄꯣꯠ ꯄꯨꯔꯒ ꯆꯠꯂꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔꯛꯑꯁꯨꯅꯦ ꯑꯗꯨꯝ ꯁꯤꯟꯅ ꯄꯨꯔꯁꯤꯗ꯫ ꯃꯈꯣꯏ 4 ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯌꯨꯝ ꯑꯗꯨ ꯌꯧꯅꯕ ꯂꯥꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯌꯨꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ, ꯃꯁꯥꯗ ꯇꯨ ꯆꯨꯡꯕ, ꯁꯝꯅꯥꯒ ꯆꯞ ꯌꯨꯡꯈꯠꯄ, ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯑꯗꯨ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗꯨꯒꯤ ꯃꯊꯛꯇ ꯀꯩꯒꯤ ꯃꯀꯣꯛ ꯑꯆꯧꯕ ꯑꯃ ꯊꯦꯠꯂꯝꯃꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯑꯉꯥꯡꯒꯤ ꯃꯀꯣꯛ ꯅꯠꯇ꯭ꯔꯒ ꯑꯍꯟꯒꯤ ꯃꯤꯒꯤ ꯃꯀꯣꯛ ꯁꯔꯨ ꯃꯌꯥꯝ ꯑꯃ ꯆꯕꯨꯟ ꯊꯦꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯪꯒꯜꯗ ꯂꯩꯕ ꯁꯥ ꯀꯩ, ꯁꯖꯤ, ꯁꯑꯣꯝ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯑꯃꯁꯨ ꯊꯦꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯀꯩꯗꯧꯅꯤ? ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕꯅꯤꯅ ꯃꯈꯣꯏ 4 ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯒ ꯂꯩꯔꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ 4 ꯑꯗꯣ ꯃꯥꯡꯒꯣꯟ ꯀꯥꯈꯠꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯑꯃꯅ ꯃꯈꯣꯏ 4ꯒꯤ ꯃꯁꯥ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯒꯩ ꯌꯩꯔꯛꯂꯝꯃꯤ꯫ ꯃꯪꯂꯦꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯣꯍꯜ, ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯁꯥꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯌꯩꯔꯛꯂꯝꯃꯤ, ꯅꯣꯏꯗ ꯌꯩꯔꯛꯄ꯭ꯔꯥ?" ꯏꯕꯣꯍꯜꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯁ, ꯈꯪꯗ꯭ꯔꯦꯗ, ꯌꯥꯝꯅ ꯏꯪꯕ ꯅꯨꯡꯁꯤꯠ, ꯕꯔꯞꯃꯨꯛ ꯏꯪꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯑꯩꯉꯣꯟꯗ ꯌꯩꯔꯛꯂꯝꯃꯤ, ꯅꯣꯏꯗꯁꯨ ꯌꯩꯔꯛꯄ꯭ꯔꯥ?" ꯍꯥꯏꯗꯅ ꯃꯈꯣꯏ 4 ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯣ ꯂꯣꯏꯔꯒ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ "ꯒꯝꯚꯤ, ꯏꯕꯣꯍꯜ, ꯅꯈꯣꯏ 2ꯅ
ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯁꯦ ꯁꯦꯡꯗꯣꯛꯎ ꯑꯗꯨꯒ ꯇꯨꯝꯅꯕ ꯐꯃꯨꯡ ꯐꯥꯅꯨꯡ ꯁꯦꯝꯂꯛꯎ ꯃꯪꯂꯦꯝꯒ ꯑꯩꯒꯅꯅꯦ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯍꯣꯏ ꯃꯣꯏꯒꯤꯁꯤꯕꯨ ꯁꯨꯝꯆꯤꯠꯀ ꯂꯩ ꯖꯥꯠꯂ ꯈꯪꯗꯦꯅꯦ ꯀꯥꯅꯤꯅꯦ ꯏꯃꯝ ꯍꯦꯛ ꯃꯝꯂꯗꯅ ꯌꯦꯡꯒꯦꯗ ꯑꯃꯨꯛꯇ ꯃꯪꯂꯦꯝ ꯃꯃꯣꯟ ꯑꯅꯤꯅ ꯆꯥꯛ ꯊꯣꯡꯂꯕꯅꯤꯅ ꯐꯔꯦ ꯑꯩ ꯃꯄꯥꯟꯗꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯦ ꯂꯧꯁꯤꯜꯂꯒꯅꯦ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯒꯦ ꯃꯪꯂꯦꯝ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯃꯁꯤꯒꯤ ꯃꯪꯂꯦꯝ ꯍꯥꯏꯁꯤꯅ ꯃꯁꯤꯁꯤꯁꯨꯅꯦ ꯐꯔꯛꯀꯤ ꯃꯤꯅꯤ ꯅꯣꯏꯁꯨꯕ ꯉꯥꯏꯍꯥꯛꯇꯅꯦ ꯕꯤꯔꯤ ꯑꯃꯠꯇ ꯊꯛꯀꯦꯅ ꯇꯧꯕꯁꯦ ꯍꯦꯛ ꯉꯝꯗꯦ ꯀꯧꯔꯛꯄꯅ ꯍꯦꯛꯇ ꯍꯥꯜꯂꯤ ꯀꯩꯅꯣ ꯆꯥꯛꯁꯤ ꯊꯣꯡꯉꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯊꯣꯡꯉꯁꯤ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯒꯦ ꯌꯨꯝ ꯑꯁꯦ ꯀꯨꯏꯔꯕꯅ ꯌꯥꯝꯅ ꯃꯣꯠꯂꯦꯗ ꯑꯗꯨꯅ ꯏꯁꯥꯒꯁꯦ ꯂꯣꯏꯅ ꯍꯥꯀꯠꯆꯔꯦ ꯇꯤꯜꯂꯥꯏꯈꯣꯝꯕꯤ ꯆꯨꯔꯦ ꯏꯔꯨꯖꯗꯗꯤ ꯌꯥꯔꯔꯣꯏ ꯒꯝꯚꯤꯔ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯗ ꯏꯁꯥꯁꯦ ꯂꯣꯏꯅ ꯍꯥꯀꯠꯆꯔꯦ ꯀꯥꯏꯗ ꯏꯁꯤꯡꯗ ꯏꯔꯨꯖꯗꯣꯏꯅꯣ ꯏꯁꯤꯡꯁꯨ ꯂꯩꯇꯦ ꯑꯁ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯣꯛ ꯑꯁꯤꯗꯒꯤꯅꯦ ꯏꯁꯤꯡ ꯁꯣꯛꯎꯔꯣ ꯑꯗꯨꯒꯅꯦ ꯏꯔꯨꯖꯅꯕ ꯑꯃꯗꯤ ꯆꯥꯛꯁꯨ ꯊꯣꯡꯅꯕꯅꯦ ꯏꯁꯤꯡ ꯑꯣꯏꯅꯅꯦ ꯄꯣꯔꯛꯑꯣ ꯈꯔ ꯅꯣꯏ ꯑꯅꯤ ꯆꯠꯂꯒꯅꯦ ꯁꯣꯛꯎꯔꯣ ꯒꯝꯚꯤꯔꯒ ꯏꯕꯣꯜ ꯅꯣꯏ ꯏꯕꯥꯅꯤꯁꯤꯁꯨ ꯋꯥ ꯄꯉꯥꯡ ꯉꯥꯡꯉꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯑꯅꯤ ꯆꯠꯂꯒ ꯏꯁꯤꯡꯗꯣ ꯁꯣꯛꯎꯔꯣ ꯂꯣꯛꯇꯒꯤ ꯍꯣꯏ 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 ꯑꯣꯖꯥ ꯑꯩꯈꯣꯏ ꯆꯠꯆꯔꯨꯔꯒꯦ ꯏꯕꯣꯜ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯆꯠꯁꯦ ꯂꯥꯛꯑꯣ ꯅꯨꯃꯤꯠ ꯑꯁꯦ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ ꯆꯠꯂꯁꯦ ꯂꯥꯛꯑꯣ ꯄꯨꯟ ꯑꯅꯤ ꯑꯁꯤ ꯄꯨꯔꯁꯦ ꯒꯝꯚꯤ ꯏꯕꯣꯜ ꯃꯈꯣꯏ ꯑꯅꯤ ꯂꯣꯛꯂꯣꯝꯗ ꯏꯁꯤꯡ ꯁꯣꯛꯄ ꯑꯗꯨꯝ ꯂꯥꯛꯂꯝꯃꯤ ꯅꯨꯃꯤꯠ ꯇꯥꯗꯣꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯨꯅ ꯂꯣꯛ ꯌꯧꯅꯕ ꯆꯠꯂꯝꯃꯤ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯍꯨꯏ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯂꯝꯍꯨꯏꯒꯤ ꯃꯈꯣꯟ ꯅꯠꯇꯅ ꯁꯥ ꯉꯥ ꯑꯇꯩꯒꯤ ꯃꯈꯣꯟ ꯈꯣꯡꯕꯁꯨ ꯌꯥꯝꯅ ꯇꯥꯔꯝꯃꯤ ꯑꯃꯗꯤ ꯌꯥꯆꯪꯕꯒꯤ ꯃꯇꯝ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯕꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏ ꯑꯣꯏꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯕ ꯑꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯇꯨꯅ ꯎ ꯋꯥꯒꯤ ꯃꯈꯣꯟ ꯅꯠꯇꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤ ꯃꯈꯣꯟ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯇꯥꯔꯝꯗꯦ ꯃꯈꯣꯏꯅ ꯂꯣꯛ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯏꯁꯤꯡ ꯁꯣꯛꯏ ꯏꯁꯤꯡ ꯁꯣꯛꯑꯒ ꯃꯈꯣꯏꯅ ꯏꯕꯣꯜ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯤ ꯑꯩꯈꯣꯏ ꯊꯨꯅ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯁꯤꯡꯗꯣ ꯃꯔꯦꯡ ꯌꯨꯝꯗ ꯄꯨꯟ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯌꯨꯝ ꯌꯧꯅꯕ ꯊꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃꯁꯨ ꯁꯝꯗ ꯏꯁꯤꯡ ꯄꯨꯔꯗꯨꯅ ꯏꯁꯤꯡ ꯁꯣꯛꯎꯕꯒꯤ ꯆꯠꯄ ꯎꯔꯝꯃꯤ ꯃꯤꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯥꯏꯕ ꯋꯥꯈꯟꯗ ꯄꯥꯈꯠꯇꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ ꯄꯨꯡꯃꯝ ꯃꯝꯂꯦ ꯃꯈꯣꯏꯅ ꯏꯁꯤꯡ ꯑꯗꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯏꯁꯤꯡꯁꯤꯗ ꯂꯩꯔꯦ ꯆꯥꯛ ꯊꯣꯡꯉꯣꯁꯦ ꯅꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯇꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯟ ꯑꯃꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯃꯪꯂꯦꯝ ꯍꯣꯏꯗ ꯄꯤꯔꯝꯃꯤ ꯄꯨꯟ ꯑꯃꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯔꯨꯖ ꯃꯥꯏꯊꯖꯔꯦ ꯏꯔꯨꯖ ꯃꯥꯏꯊꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯩꯅꯝ ꯆꯨꯈꯠꯇꯅ ꯃꯈꯣꯏ ꯃꯌꯥꯝ ꯐꯝꯃꯤꯟꯅꯗꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯅꯔꯝꯃꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯩ ꯑꯗꯨꯗ ꯀꯣꯔꯣꯛ ꯀꯣꯏꯁꯤꯜꯂꯗꯨꯅ ꯃꯩ ꯌꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯒꯝꯚꯤꯔꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯪꯂꯦꯝ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗꯣ ꯑꯗꯩꯗ ꯑꯩ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯛꯑꯦ ꯎꯔꯛꯑꯦꯕ ꯅꯨꯄꯤꯗꯨꯁꯨ ꯃꯥꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯕ ꯃꯥꯜꯂꯦꯕ ꯑꯗꯣ ꯃꯃꯥꯏꯗꯤ ꯃꯁꯛꯇꯤ ꯎꯗꯦ ꯑꯗꯨꯕꯨ ꯑꯁ ꯋꯥꯡ ꯆꯥꯎꯔꯅ ꯌꯦꯡꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯑꯩ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯁꯣꯛꯄꯁꯦ ꯑꯩꯒꯤ ꯄꯥꯂꯤ ꯑꯣꯏꯔꯒꯦꯗꯅ ꯀꯔꯤꯅꯣ ꯁ꯭ꯋꯥꯏꯗꯗꯤ ꯈꯨꯟ ꯑꯅꯛꯄꯗ ꯑꯃꯠꯇꯁꯨ ꯇꯥꯗꯦ ꯀꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯑꯩꯅ ꯎꯗꯅ ꯅꯪꯉꯣꯟꯗ ꯎꯏ ꯍꯥꯏꯒꯗ꯭ꯔꯣ ꯃꯪꯂꯦꯝ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯔꯤꯗꯨꯁꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯐꯔꯦ ꯑꯩꯒꯤ ꯈꯥꯎꯗꯅꯦ ꯃꯟꯇꯨ ꯕꯦꯔꯤꯗꯣ ꯌꯥꯎꯕꯅꯦ ꯑꯝꯇ ꯄꯤꯔꯛꯑꯣ ꯃꯆꯩ ꯑꯃꯈꯛꯇ ꯊꯛꯀꯦ ꯌꯥꯔꯦ ꯅꯪꯒꯤꯅꯦ ꯕꯦꯔꯤꯁꯦ ꯏꯟꯊꯣꯛꯅ ꯊꯛꯅꯤꯡꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯅꯝꯊꯤꯕꯅꯁꯨ ꯀꯗꯥꯏꯗꯒꯤꯅꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯆꯥꯛ ꯉꯥꯏꯅ
ꯐꯝꯂꯝꯃꯤ ꯃꯣꯃꯣꯅ ꯆꯥꯛ ꯊꯣꯡꯕ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯔꯁꯦ ꯃꯌꯥꯝ ꯑꯁ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣꯗ ꯑꯩꯁꯨ ꯕꯦꯔꯤ ꯃꯆꯩ ꯑꯃ ꯊꯛꯄ ꯍꯧꯕꯗ ꯉꯥꯏꯔꯤ ꯑꯗꯣ ꯆꯥꯔꯁꯦꯕ ꯕꯦꯔꯤ ꯃꯆꯩꯁꯤꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦꯕ ꯑꯩ ꯊꯤꯔꯛꯂꯒꯦꯁꯦ ꯏꯕꯣꯜ ꯅꯪ ꯏꯁꯤꯡ ꯈꯔ ꯍꯩꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯏꯁꯤꯡ ꯍꯩꯔꯛꯂꯒꯦ ꯑꯩꯒꯤꯗꯤꯕ ꯃꯟꯇꯨ ꯕꯦꯔꯤ ꯑꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯦ ꯑꯗꯨꯒꯤ ꯊꯛꯏꯅꯤ ꯆꯥꯔꯁꯦ ꯆꯥꯔꯁꯦ ꯑꯩꯁꯨ ꯂꯥꯛꯂꯒꯦ ꯑꯩꯅ ꯊꯣꯡꯉꯦꯗꯅ ꯑꯗꯨꯅꯅꯦ ꯂꯣꯏꯁꯤꯟꯕꯁꯤꯗꯤ ꯃꯪꯂꯦꯝ ꯅꯪꯒꯤ ꯅꯊꯧꯅꯤꯀꯣ ꯃꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯊꯦꯡꯖꯤꯜꯂꯛꯂꯤ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯍꯥꯏꯅꯔꯛꯂꯝꯃꯤ ꯆꯥꯎꯔꯥꯛꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯝꯍꯨꯏ ꯈꯣꯡꯕ ꯀꯞꯄꯒꯤ ꯃꯈꯣꯟ ꯌꯥꯝꯅ ꯇꯥꯔꯛꯂꯝꯃꯤ ꯅꯨꯡꯁꯤꯠꯁꯨ ꯔꯤꯔꯤ ꯔꯤꯔꯤ ꯁꯤꯠꯂꯝꯕꯗꯒꯤ ꯍꯨ ꯍꯥꯏꯕ ꯃꯈꯣꯟ ꯑꯗꯨ ꯊꯣꯛꯈꯣꯏ ꯁꯤꯠꯄꯒꯤ ꯅꯨꯡꯁꯤꯠꯁꯨ ꯀꯟꯈꯠꯂꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯝꯃꯤ ꯒꯝꯚꯤꯔꯅ ꯀꯔꯤꯅꯣ ꯂꯝꯍꯨꯏꯁꯨ ꯌꯥꯝꯅ ꯀꯞꯄꯦꯗ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯂꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯃꯪꯂꯦꯝ ꯅꯪ ꯇꯥꯕ꯭ꯔꯣ ꯂꯝꯍꯨꯏ ꯃꯌꯥꯝ ꯀꯞꯄꯤꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯎꯃꯪꯅꯦ ꯆꯤꯡꯅꯦ ꯑꯗꯨꯅꯅꯦ ꯈꯣꯡ ꯇꯥꯕ ꯎ ꯋꯥ ꯂꯩꯔꯕ ꯍꯧꯔꯕꯅꯤꯅꯅꯦ ꯅꯨꯡꯁꯤꯠ ꯁꯤꯠ ꯇꯥꯕ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦꯕ ꯐꯔꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤꯁꯦ ꯅꯣꯏ ꯇꯨꯝꯅꯕ ꯇꯧꯔꯣ ꯅꯪꯅ ꯑꯩꯒꯤ ꯇꯨꯝꯕꯗꯣ ꯑꯃꯨꯛ ꯊꯨꯒꯥꯏꯔꯕꯅꯤꯅ ꯑꯩ ꯕꯦꯔꯤ ꯃꯆꯩ ꯑꯝꯇ ꯊꯛꯈꯤꯒꯦ ꯇꯜꯂꯤꯍꯦ ꯅꯈꯣꯏꯁꯤꯗꯤꯕ ꯆꯤꯡ ꯃꯥꯟꯗ ꯂꯩꯕ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯀꯔꯤꯅꯣ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯗꯅ ꯂꯩꯔꯤꯁꯤꯅ ꯏꯕꯣꯜ ꯃꯣꯃꯣꯟ ꯅꯣꯏ ꯑꯅꯤꯕꯨ ꯇꯨꯝꯂꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯇꯨꯝꯗ꯭ꯔꯤꯌꯦ ꯃꯤꯅꯅꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯒꯦꯅ ꯃꯤꯠ ꯎꯏꯊꯔꯛꯄ ꯃꯇꯝꯗ ꯅꯣꯏꯁꯦ ꯐꯔꯛ ꯌꯥꯝ ꯇꯥꯏ ꯑꯃꯨꯛ ꯍꯧꯗꯣꯛꯂꯦ ꯈꯪꯍꯧꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯦꯛꯄꯗꯨꯅ ꯇꯥꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ ꯃꯈꯣꯜ ꯑꯗꯨ ꯌꯥꯝꯅ ꯍꯧꯕꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯂꯛꯂꯝꯃꯤ ꯒꯝꯚꯤꯔꯅ ꯍꯧꯖꯤꯛꯀꯤꯗꯣ ꯇꯥꯕ꯭ꯔꯣ ꯅꯈꯣꯏ ꯃꯌꯥꯝ ꯑꯁ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯗ ꯆꯤꯡꯅꯤꯅꯅꯦ ꯎ ꯃꯁꯥ ꯇꯦꯛꯄ ꯑꯣꯏꯔꯝꯒꯅꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅꯤꯅ ꯃꯥꯡꯒꯣꯟꯗ ꯃꯥꯜꯂꯤ ꯑꯃꯨꯛꯇ ꯊꯣꯛꯑꯒ ꯌꯦꯡꯁꯤ ꯏꯕꯣꯜ ꯏꯕꯣꯜ ꯍꯧꯒꯠꯂꯛꯎ ꯑꯃꯨꯛꯇ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯌꯦꯡꯉꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯔꯛꯂꯒ ꯌꯦꯡꯕꯗ ꯃꯥꯡꯒꯣꯜ ꯑꯗꯨ ꯀꯔꯤꯃꯇ ꯇꯦꯛꯄ ꯇꯥꯕ ꯇꯧꯔꯝꯗ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯁꯤ ꯍꯛꯆꯤꯛ ꯂꯥꯡꯉꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯌꯦꯡꯉꯨ ꯉꯁꯤꯗꯤ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯩ ꯅꯨꯡꯁꯤꯠꯁꯨ ꯑꯏꯪꯕ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤ ꯏꯃꯨꯡꯗ ꯂꯩꯕꯕꯨꯗꯤ ꯃꯄꯥꯟꯗ ꯂꯩꯕꯅ ꯈꯔ ꯍꯛꯆꯤꯛ ꯂꯥꯡꯉꯤꯗ ꯏꯃꯨꯡꯗꯗꯤ ꯌꯥꯝꯅ ꯑꯣꯝꯆꯥꯛꯅꯩ ꯉꯥꯏꯍꯥꯛꯇꯪ ꯐꯝꯈꯤꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯐꯝꯃꯒ ꯐꯖꯕ ꯌꯦꯡꯗꯨꯅ ꯊꯥꯕꯜ ꯑꯗꯨ ꯂꯩꯔꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯪꯂꯦꯝꯒꯤ ꯃꯁꯥꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯌꯩꯕꯗꯨꯅ ꯇꯧꯔꯛꯂꯝꯃꯤ ꯃꯪꯂꯦꯝꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯥꯗꯣ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯂꯝꯃꯤ ꯃꯪꯂꯦꯝꯅ ꯃꯣꯃꯣꯟ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯃ ꯌꯩꯔꯤ ꯏꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯣꯏꯗ ꯌꯩꯔꯛꯄ꯭ꯔꯥ ꯀꯩꯅꯣ ꯃꯪꯂꯦꯝ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯇꯦ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯤ ꯆꯞ ꯃꯥꯟꯅꯩ ꯀꯗꯥꯏꯗꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅꯣ ꯑꯩꯈꯣꯏꯗꯗꯤ ꯌꯩꯔꯛꯇꯦꯗ ꯅꯪꯅꯅꯦ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ ꯄꯪꯈꯟ ꯈꯟꯖꯤꯜꯂꯨꯅꯨꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯒ ꯌꯦꯡꯉꯨ ꯊꯥꯕꯜꯁꯦ ꯑꯁꯨꯛ ꯐꯕꯁꯤ ꯉꯥꯏꯍꯥꯛꯇ ꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯋꯥꯔꯨꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯇꯦꯛꯈꯠꯄꯗꯨꯅ ꯇꯧꯏ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯐꯝꯁꯤ ꯀꯩꯗꯧꯔꯒꯦ ꯅꯪꯁꯤꯅꯕ ꯖꯥ ꯖꯥꯔꯦ ꯉꯥꯡꯉꯛꯇꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯒꯤ ꯇꯥꯂꯛ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯩꯗꯧꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯪꯂꯦꯝꯅ ꯒꯝꯚꯤ ꯀꯩꯗꯧꯔꯒꯦ ꯒꯝꯚꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯅꯪ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯎꯑꯣ ꯀꯩꯗꯧꯔꯒꯦ ꯒꯝꯚꯤ
ꯃꯣꯃꯣꯟ ꯏꯁꯤꯡ ꯈꯤꯇ ꯄꯣꯔꯛꯑꯣ ꯒꯝꯕꯤꯗ ꯏꯁꯤꯡ ꯈꯤꯇ ꯄꯤꯊꯛꯁꯤ ꯃꯣꯃꯣꯟꯅ ꯏꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯂꯒ ꯒꯝꯕꯤꯗ ꯃꯃꯥꯏꯗ ꯈꯔ ꯈꯤꯛꯆꯤꯜꯂꯒ ꯄꯤꯔꯝꯃ ꯏꯁꯤꯡ ꯑꯗꯨ ꯄꯤꯊꯛꯂꯝꯃꯤ ꯑꯗꯣ ꯀꯔꯤ ꯇꯧꯔꯒꯦꯕ ꯍꯥꯏꯌꯣꯕ ꯒꯝꯕꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯌꯨꯝ ꯆꯠꯂꯁꯤ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯑꯩ ꯏꯁꯥꯁꯦ ꯅꯤꯛꯄꯗꯁꯨ ꯂꯣꯏꯔꯦ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯌꯨꯝ ꯆꯠꯂꯁꯤ ꯑꯗꯣ ꯌꯨꯝꯗꯣ ꯆꯠꯀꯅꯦꯕ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯑꯝꯇ ꯍꯥꯏꯔꯛꯎꯗꯅ ꯑꯁ ꯅꯨꯄꯤ ꯑꯃ ꯇꯜꯂꯦꯍꯦ ꯅꯪꯁꯤꯗꯤ ꯅꯨꯄꯤ ꯑꯃ ꯀꯩꯗꯧꯔꯒꯦꯕ ꯅꯨꯄꯤ ꯑꯃ ꯁꯨꯝ ꯍꯥꯏꯗꯨꯕꯨ ꯅꯨꯄꯤꯗꯣ ꯀꯩꯗꯧꯔꯒꯦꯕ ꯅꯣꯏꯗꯗꯤ ꯈꯪ ꯅꯨꯄꯤꯗꯣ ꯃꯃꯥꯏ ꯄꯥꯟꯗꯦ ꯃꯣꯃꯣꯟ ꯃꯩꯅꯝ ꯑꯝꯇ ꯆꯨꯈꯠꯂꯛꯑꯣ ꯃꯩꯁꯨ ꯄꯨꯡꯃꯝ ꯃꯝꯃꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯊꯣꯛꯂꯛꯄꯗꯗꯤ ꯉꯥꯜꯂꯒ ꯂꯩꯍꯧꯗꯥꯏꯅꯦ ꯀꯃꯥꯏꯅ ꯃꯩꯁꯤ ꯃꯨꯠꯂꯝꯃꯤꯅꯣ ꯏꯕꯣꯜ ꯃꯩꯈꯦꯠ ꯑꯝꯇ ꯈꯦꯠꯂꯛꯑꯣ ꯀꯔꯤꯅꯣ ꯃꯩꯈꯦꯠꯇꯤ ꯑꯩꯅꯁꯨ ꯄꯥꯏꯗꯅ ꯃꯪꯂꯦꯝꯅ ꯕꯦꯔꯤ ꯊꯛꯄꯒꯤ ꯃꯉꯣꯟꯗ ꯌꯥꯎꯕꯅꯤ ꯁꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯃꯩꯈꯦꯠꯁꯦ ꯏꯕꯣꯜ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯩꯁꯦꯕ ꯅꯣꯏ ꯊꯣꯛꯈꯤꯅꯣꯕ ꯑꯩ ꯏꯅꯥꯛꯇ ꯅꯣꯏ ꯃꯌꯥꯝ ꯂꯣꯏꯅ ꯂꯩꯌꯣꯕ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯅꯪꯅꯅꯦ ꯄꯪꯈꯟꯗ ꯈꯟꯖꯤꯟꯗꯨꯅꯅꯦ ꯂꯩꯔꯦ ꯑꯩꯈꯣই ꯂꯩꯔꯤꯁꯤꯗꯤ ꯐꯔꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯅꯪ ꯅꯁꯥꯗꯣ ꯄꯥꯈꯠꯀꯅꯣꯕ ꯇꯨꯝꯅꯕ ꯇꯧꯔꯁꯤꯀꯣ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯇꯨꯝꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯄ ꯍꯧꯔꯛꯂꯝꯃꯤ ꯈꯪꯍꯧꯗꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯡꯁꯤꯠ ꯑꯗꯨ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯝꯕꯗꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯄꯒꯤ ꯇꯥꯏꯞꯇ ꯅꯨꯡꯁꯤꯠ ꯑꯗꯨ ꯍꯨꯔꯨ ꯁꯤꯠꯂꯛꯂꯝꯃꯤ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤ ꯆꯦꯟꯕꯗꯧꯅ ꯗꯨꯡ ꯂꯥꯎꯅ ꯆꯦꯟꯕꯗꯨꯅ ꯇꯧꯔꯛꯂꯝꯃꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯆꯦꯟꯕ ꯑꯃꯗꯤ ꯄꯣꯠ ꯁꯣꯔꯣ ꯆꯤꯡꯕꯒꯤ ꯃꯇꯧꯒꯨꯝ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯗ꯭ꯔꯨꯡ ꯗ꯭ꯔꯥꯡ ꯌꯥꯝꯅ ꯂꯥꯎꯅ ꯇꯧꯔꯛꯂꯝꯃꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯏꯅꯛ ꯅꯛꯅ ꯂꯥꯞꯇꯕꯤꯗ ꯑꯉꯥꯡ ꯑꯃꯁꯨ ꯀꯞꯂꯛꯂꯝꯃꯤ ꯂꯝꯍꯨꯏꯁꯨ ꯈꯣꯡꯂꯝꯃꯤ ꯌꯥꯝꯅ ꯁꯥ ꯀꯩ ꯃꯌꯥꯝꯒꯤ ꯃꯈꯣꯟꯁꯨ ꯇꯥꯔꯝꯃꯤ ꯅꯥꯀꯟꯗꯨꯗ ꯑꯅꯛꯄꯗ ꯌꯥꯝꯅ ꯂꯥꯞꯇꯕꯤꯗ ꯑꯉꯥꯡ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯟꯗꯒꯤ ꯁꯨꯝ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯅꯛꯁꯤꯜꯂꯛꯄꯗꯨꯅ ꯇꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯌꯩꯔꯝꯃꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯅ ꯀꯞꯄꯒ ꯆꯦꯟꯕꯗꯧꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯨꯅ ꯇꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯀꯔꯤꯅꯣ ꯑꯁꯤꯕꯨ ꯍꯥꯏꯗꯅ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯇꯨꯅ ꯃꯁꯝ ꯃꯅꯥ ꯆꯞ ꯌꯨꯡꯕꯈꯩ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯩꯅꯝ ꯑꯗꯨꯁꯨ ꯃꯔꯤ ꯃꯨꯁꯤ ꯃꯨꯠꯊꯔꯛꯇꯨꯅ ꯃꯩ ꯑꯗꯨꯁꯨ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠꯀꯤ ꯃꯨꯠꯈꯤꯔꯝꯃꯤ ꯃꯩ ꯑꯗꯨ ꯃꯨꯠꯈꯤꯕ ꯃꯇꯝꯗꯒꯤꯗꯤ ꯏꯃꯨꯡ ꯑꯗꯨ ꯍꯥꯟꯅ ꯆꯦꯜꯂꯝꯕ ꯗꯨꯡ ꯂꯥꯎꯕ ꯃꯈꯣꯟ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯟꯅ ꯗꯨꯡ ꯆꯦꯜꯂꯛꯂꯝꯃꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯣꯔ ꯍꯣꯜꯂꯤ ꯍꯥꯏꯕꯐꯥꯎꯕ ꯈꯪꯗꯃꯈꯩ ꯆꯞ ꯌꯨꯡꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯡꯁꯤꯠꯅ ꯌꯩꯕꯗ ꯊꯣꯡꯅꯥꯎ ꯑꯗꯨ ꯗꯣꯡ ꯂꯥꯎꯕ ꯃꯈꯩ ꯑꯃꯨꯛ ꯀꯟꯅ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯇꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯌꯩꯔꯝꯃꯤ ꯃꯣꯃꯣꯟꯅ ꯊꯣꯡꯅꯥꯎ ꯑꯁꯤ ꯂꯣꯟꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯤꯇꯪ ꯆꯦꯞꯊꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯐꯤꯕꯝ ꯌꯥꯝꯅ ꯊꯤꯅ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯂꯒꯦ ꯆꯥꯔꯒꯦ ꯍꯥꯏꯕ ꯃꯇꯧ ꯐꯤꯕꯝ ꯊꯤꯅ ꯌꯦꯡꯕꯗꯨ ꯎꯔꯝꯃꯤ ꯊꯂꯛ ꯑꯗꯨꯗ ꯃꯣꯃꯣꯟꯅ ꯃꯪꯂꯦꯝ ꯍꯥꯏꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯆꯦꯖꯦꯠꯅ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯍꯧꯖꯤꯛ ꯂꯥꯎꯔꯛꯏꯗꯨꯕꯨ ꯃꯪꯂꯦꯝ ꯑꯩꯅꯅꯦ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯐꯤꯕꯝ ꯊꯤꯅ ꯁꯨꯔꯨꯞ ꯀꯥꯏꯔꯕ ꯅꯨꯄꯤ ꯑꯃꯅ ꯑꯩꯕꯨ ꯆꯥꯔꯒꯦ ꯍꯥꯠꯂꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄꯗꯨꯅ ꯇꯧꯔꯝꯃꯤ ꯑꯩꯅ ꯀꯤꯃꯟꯗꯅ ꯅꯪꯉꯣꯟꯗ ꯀꯧꯔꯛꯄꯅꯤ ꯃꯪꯂꯦꯝ ꯑꯁ ꯉꯁꯤꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯃꯪꯂꯦꯝ
इसासे पाखटपना याद्रे थोंनाव असे गम गम थिंदना हांदोक्लिबसे असे अमुक्तंग लोनसिलबदि फगनिदा कमायना लोनदुइनोबा नंगना हाइरिबा वारी अदुगा अखोइना थोंनाव असे चलगा कमायना लोलुदुइनोबा इसासे कीबदा लोइरे हुमांगना पिकांगे मंगलेम नंबु सुमाइना तौब्राबो ममांगदा नंगना नांगोय चटखिबादो कइदौरगे मोमोन आई नांगोय सुमाइना तौबा अमक्ता थेंगनदि ngasiना ahanbane ai su khangdri to phom khangdri kari haiduno as mangle ai yamna kire akhoi yuma si thadokna chalasira adu aying nong yai asida akhoi na yuma si thadolaga kadai dano ba chatori se khundu to tana yawna ba chatkadabsu yamna lapi adu kamaina koi aying asida chatuino lambi mung lamang na rabdi as khangdi momo khangdri da mangle yum matak asida dung launa su chili yana kha ke thangna badu su pungche na chili kari no khangdri hui maro lam hui na maro na makapane ai to bong khangdri manglem ai yamna kire akhoi mafam ase thadok tuna chalase khoi mari ado pulap punjin dana wari sana dan leiram ikhang khangudana mai ado mutkiram ibol gi mangak sam adu kana gumba amana met badona tawrak lami ibol laurak lami Gambi, ay ngakam na kanano na, may padun tawre, ay am takambyo, Gambi. Manglem, may am sukalo. Manglem, may kikatay tilagi, may am tuna sukalo, may am sukalo. As may kesi su kepa yadri ne, Manglem. As, pero ay kiem ta ketki, may adu sukalabu matam dati, ibhola do. Mamay mamit sangtrik sangadana. Musuk musinduna makhori mepagi sor hol mangamdana wana leibado makhoina urami mai thanbada giri bolado makhori mepado pharami ibolna masado yamna pakhana kina hairaklami mangle akhoi yum asida doktana salase ai yamna ki mafam asida mikuk kuma phana ai panthadana leibu pamdri akhoi yum asida doktana salase mangle ai yamna ki yum malase akhoi salase ba kaidorage ibol pakhat keno akhoi mayam punna leirasi akhoi mayam leirisidi ki ganose pakhat kenose amuktane phathause nasado makhoina chukhatpa mai adusu mutharakpa horaklami mai adu khangudana nuksina sisilaktuna mutkirami makhoigi yum adugi thongjaw adu tapna hangdoklakpada na toram nungsisu kanna sisilaklami thongnaw sing adusu gam nungsitna yasinduna makhol yamna horami makhoina yum adugi thongjaw adu gi law tapna hangdoklakpaduna toram nungsiki makhoni thong hangmagi makhoni makhoi mari adu masa adu humang anapi kang tawpham khangdama makai makhoi mari adu konsinnaraga phamdeda mangaire khangudana makhoina phamiba leiriba adugi yum adugi imung adugi makha oiramna nupi ama phammaga kappadawna tawbagi mawong nupi ama uram nupi ado mamai di ontholakdana karino khara kapna makhut masa haibadana tawbagi mawongsu uraklami tanja aduda nonglei nungsitsu nongsu yauna chutharaklami nupi aduna kapna masa adu leitholakpagi mawong oina tawrami nupi aduna mamai adu leitholakpa matamdadi mamai adu sit nanna uraklami ibola manglem aingona ngasai khawi melam nupi mamai pandabidu asini yo mamarani aigi khori melam badu manglem akoi chatlase bapom chi thadok manglem makoi has moho madine ibol gambi nakoi ubro yengo makoi mariyedo
नुपी अदु चप मानने येंगलम्मी अमदि मखोय अदु कीबदा मसादो थक थक निकलम्मी नुपी ममाय पांदबी अदु मखोय मरीगी मनाक तमना चंगसिलक्लम्मी अमना खंलाव लावरक्लम्मी मखोय मरी अदुदगी मरक्तगी मखेत खेलो मखेत सट लावना खेतप मतमदि नुपी अदु मांगखिरम्मी मखोय मरी अदुना मरक्तगी मोमोन हायरक्लम्मी मंगले गंबी अखोय मफम से थादोक्तना चलसे अखोय सिदा लेबदादि सीदोइरा हिंदोइरा अखोय करिमता खंगद्रे अखोय युम से थादोक्तना चलसे मंगले गंबी ताब्रो लोय एनिबो अइना हाइबसे चलसे अखोय युम मफम से थादोक्तना असुमना मखोय मरी अदो यामना कीना युम अदो थादोक्लगा चलसे हाइदना यानरे असुमना मखोय अहु मरी अदुना युम अदो थोले अदुगा मांगोंदे हेक थोलबो मखोय मरीदा अयिंग मनुसित की मसाना मसा अदु पुंबादो खंगे येसिलक्पदुना तौरम्मी मखोयना अयिंग मनुसित अदु येरक्पो मतमददि मखोय अदु अमुक्का हेन्ना कीरम्मी मखोय मरी अदु अमम मखुत समनरगा मखोय मरी अदु कुमथरक्लम्मी सुमांग यौबो मतमददि मखोय मरी अदु इबोल खुदी थिजिंदना तुबदगी मखोय मरी अदु इबोल अहुम अदुना इबोल येंगलक्लम्मी इखंग खंगौदना इबोल अदु मखोंद कनागुंबा अमना पायरगा इमुंगदा चिंगसिनखिबदुना तौरम्मी इबोलगी मखोंग पायरगा इमुंगदा चिंगसिनखिबा अदु मखोय अहुम अदुना लेपदना येंगलम्मी इबोलना लावरक्लम्मी मंगलेम अैगी खोंग असे कनानोमना पायरगा अैबु चिंगसिले अैबु अमता कनबियो हायदना लावरक्लम्मी मखोय अहुम अदु सुमांगदगी खरा हेंदोलगा लेपगा लेबदु मखोय अहुम अदुना खलम्मी अखोयबु इबोलबु कनगदरा नत्रगा अखोय अहुम मफम असिबु थादोगा चतगदरा मंगलेमना फरे अखोय अहुमने सीरसु सिमिनरसि चंगसु फरे इबोलजे कनसि अखोय युम असिदा चंगसि हायना हायनरम्मी असुमना इबोलदु मनुंगदा चिंगसिंगरबा मतुंगदा खंगौदना मोमोनगी मखोंग अदो करिगुंबा उरी वारी अमने येसिलक्पो फाजिनबगुम तौरक्लम्मी मोमोनना मंगलेम ऐसे कनागुंबा अमना फाबदुना तौरे हायदना लावरक्लम्मी सोम नाकंददि मंगलेमना इबोलबु कन्नबैदमक इमुंग अदुदा अखोय अहुम चेंसिलगा इबोल थिरुसि हायदना मोमोंदो खंचिंग चिंगबा मतमदा मखोय अहुम अदो खंगा पागी फारिबदो खंदा थादोरपदुना मखोय अहुम असे इमुंग ताना चेंसिलक्लम्मी मखोयना थोंजिल अदो यौरक्पो मतमददि इबोल अदो अंगांग मचा फुट अमुंगतंग वांगबा मखोंग लेबाक तादबो मयाम मंगोंदा कोइसिनर चेंदना सानाबगी मवंगदा मागी अकोइबदा चेंदना लेरम्मी अदुगा युम अदुगी मथक्तसु dung 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 चेंबदुना अंगांग मचा मयाम नुंगना थोमुकपगुंबा युमना दुदा टेकपा खोपगी मखोन हातना पुंनिंदिंदना अंगांग मचा मयाम अदुना सानाबगा मखोंग लेबाक मखा तादबा मखै चोंगदना सानरिबा मयाम अदो मखोय अहुम अदुना उरम्मी इबोल अदुदि पाखतखिबना करिनो खंगदे मखोय मयाम अदुगी मरक्ता मयाइदा माना तासिंदना फम्मगा लेबा अदो मखोय अहुम अदुना उरम्मी मखोय अहुम अदुना मई सुखतपा मतमददि अंगांग मचासिंग अदुसु मांगखरि अदुगा इबोल अदुई मनाक्ता मखोय अहुम अदुना चेंसिलगा इबोल अदु कोनचिनबिरम इबोलदि ज्ञान अमत तादना अंगावबुदुना युंगदना लेरम्मी मखोयना इबोल अदु कोलगा मपांदा पुथोलक्लम्मी अदुगा मखोय मरी अदु तपना तपना मयुमदा हन्नबगिदमक्ता युम अदु थादोलगा लंबीदा लाक्लम्मी इखंग खंगौदना मखोय मरीगी ममांगदा अमूबा अचौबा अवांगबा अमा लेपदना तौरम्मी अमूबा अचौबा अवांगबा अदुना मखोय मरी अदुमदा कोंधरक्पदना कुपसिलक्पदना तौरम्मी मखोय मरी अदुगी मरक्तै अमना मखेत सलाउना खेतपदगिदि अमूबा कोंधरक्पदो मांगखिरम्मी मखोय अहुम अदो यामना कीना मरी मखुत समनदना लाक्तना खुलाक्पा अदुना लेरिबा मखोयगी खुंगंग अदो हाइबदि
ꯈꯨꯟ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯗꯨꯅ ꯃꯈꯣꯏꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯂꯥꯛꯄ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯅꯣꯡꯐꯨꯡ ꯅꯣꯡꯐꯨꯡ꯫ ꯃꯈꯣꯏ ꯀꯤꯕꯁꯨ ꯈꯔ ꯐꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯀꯪꯂꯩꯄꯥꯛ 360ꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯊꯋꯥꯏ ꯍꯥꯞꯄꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯋꯥꯔꯤ ꯂꯤꯖꯔꯤꯕ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯜꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫